Kuki Kotlai Piper Singna Fakhiba, New keithelmanbi da SSC, GD Recruitment yaoba chatkhiba Meitei Macha Army and Rescue Toukhre, Chatminnakhiba Atoppa Anidi Theeba Khangdana Leiri, Police dagi fangba pawa sinahai, Army na kanba ngamle haidaba miyoi adudi Thoubal Khekman maning lekaidagi, Ningombam Johnson Singh Apokpa Sanjoy Kawi, Makhoi ahumna Google Map da yenglaga chatpada keithelmanbi asi onana chatkhiba oiramba yai. Makhoi na paikhiba mobile phone gi last location yengbada Kangla Tombi oikhi hairi. Amaromda Johnson bu thinba chatkhiba aduga Theeba Khangdana leiriba miyoi ani adudi Thoubal Laisang Them awang lekaidagi oinam Thoithoi Singh amasung Thoubal Khekman wang mataba mayai lekaidagi Thokchom Thoithoiba Singning Makhoi ahungi manungda Ningomam Johnson di Leimakhongda leiba army na rescue tawraba matung Imphal West District Police ta Toukhre hairi. Police ta sinarakle hariba Johnson imungi miyoi singna unana bahotnabada police na recruitment mafamda puraga recruitment yawhali hairakpadagi yungi miyoi singa pau faunaba phangkhide hairi. Hawjek sumakata na miyoi ani thibagi thabak chathari nakalamaromda ngaseyu Thoubal Khekman jila kaithelda miyamgi oiba mifam ama pangthoklaba matung JAC ama semduna DC Thoubal da memorandum ama pisinkhre. Hojik akoi DCM STG site gi akona phangjaba source ta angang amadi hojibak tek takaina phang habagi paw amadi phangjare tabudabu angang si akoi imini khong udribanina hojik laibiriba Manipur gi leba ki laibiriba silina punamunusu hariba angang singsibu thibada asau mateng pangbibaga loinana angang asisibu tek takaina thadok putako oisino haiba wakhalundu minung sigelona thadok putako oisino haiba poting tang akoi media gi thong mamangda Asi pagdamjari.